Ngasigi maruoiba pausing pijari Manipur machet tana thugainaba India government honaraklabadi ani suba June 19 ama laknabagi lambi sinba oina thokani haina Joy Chandra Konthaujamna section warol pirakre. Justice Committee on Anglo Manipur War lising musanipan maudrama thoi Martyrs and Freedom Fighters of Kangleipak na sinduna lakliba mask chechat tareta pangthokadoriba taretlak suba mapok kumonga mari lenana Rimski Department of Transfusion Medicine ga khusam naduna idan tobu kem amang asi pangthokre. Bharat lengakna Manipur machet tana thugaina ba honaraklabadi ani suba June 19 ama lakna basinba oina thokani haina blood donation camp asiga mari lenana Justice Committee asigi chairman chu oiriba Joy Chandra Konthaujamna phongdokre. Mahakna makhatana hai blood donation camp asina igi awatpa lehandanaba blood bank ohinanaba amadi I marang kain leiragani haibagi layengba lakpa miyoi kayagi punsi kanba ngamgani haibagi wakalonda pangthokpani. Lamdam asigi miyangwi mihut oiriba MLA minister singna ima leibak Manipur bu malemgi miyam mamangda kayam kuina yonun leigadoribano haina hangladuna lusingba saduna miyang mihut oiriba MLA minister singna tin jotharga khanba matam oire democracy gi wahanthoki wangmada central government Manipurda divide and rule policy tawduna ngasi phawbada Manipur thugaina honaba leptri masi khangna aikoi punumak amato oina punchilaga mikup nahum singna lepham toi Manipur gi apunmagi saktamda singnarakpa kaya busu ninghanaba leitana thengnakhigani malemda khwaidagi phajakraba democracy chatli haina launariba Indian democracy bu lengak apikpo wakalonda Manipur uliba thawong thawsil asina aduki matik masak thihale. Prime Minister gi malem thungna chatliba khongchat pusu Union Home Minister gi mong matawda ikaiba phirup khumanle haina phongdokladuna Manipur tholiba irang asigi waroshin porokpa ngamdaba asina India busu machet tana kairakpa yabagi phibamda lakli haibasi leibak miyamna su khangpam toi. India ka heloi hairagadi North East India na yengba miyang thadokadabani karigumba ipa ipuna thambiramlaba Manipur bu machet tana thugainaba India ga mena honaraklabadi ani suba June 19 ama laknabagi lambi sinba oina thokani haina su mahakna phongdoki. Singda free tharaga tampakta leiriba maitai singda on naibagi thabak chathrakliba asi India lengan atamna game plan ama chatharabra haina United People's Front na phongdoroli. Tampakta khulai pikhat halaga kuki militant sina tampakta nungmai kaptha halaba phawpada kariguma action amata laudana free thadunu leiriba asi India lengakna game plan ama oina thawoina chatharaklabra maitai sing khulai pikhat an badagi hena turibadi mathau tariba kuki terrorist sing hana takhaibani haina United People's Front UPF ki advisor Jadumani na phongdokre. Mitegi maru oidiba thoram ama oina lamtagi saroi khangbagi thoramga tegi maru oiba thoram amagi manung chana lamtagi saroi khangbagi thoramgi manung chana nongmaibung women's development maira paibik association kolai leimalai committee nongmaibung amadi UPF ka khusamnaraga mifam ama pangthokbagi thoram daga mari lena nongmaibungda pangthokpa thoramda wapam asi phongdokhibani. Mahakna makha taradun hai Manipur governor gi maikaidagi khulai sing pikhlaknaba khanglakpadagi tampakki leiriba maitai singna leptan khulai sing pikhatuna leiri adubu khulai pikhatpa asi kuki singi oinadi ningthina tawdabra haibagi singnaba leire. Maitai khun ngakpadagi khulai lokhatpadagi hena mathau taribadi micham miyambu minungsi leitana haliba kuki terrorist sing hana takhaiba asin hena maru oi. Adubu masi central government amadi Manipur governor na thausadran laithokli ngarang maktada maitai singna kongba maru laifam lenda laigi oiba thoram pangthok matamda kuki militant singna nongmai kaptharaktuna kihan khanganba mawong tada wafam kaya law khongna karem kathainabagi thawong kaya chatharkhiba leire. Asigumma kaya asida India government na tumina yengnuna leiriba karigumba thabak amata paikhattaba haibasi taraina laude. Singda free tharaga tampakta leiriba maitai singda otnaibagi thabak chathrakliba asi India lengak atamna game plan amo oina chatharabra Manipur asi naikhaiduna losinanaba honarbra haibagi wafam thorokle oiriba pibam asida miyam punna wakal taminan raga kari tawba yabage haibadu khanthaminachi lamtagi thangja saroi khangmi thoram pangthokpalona asigumba Manipur gi oiri bipam sing asigi matangda khananai nabagi mifam chu nimit asida ima ibel singa khusamnarga pangthokpani haina phongdoki. Thokliba irang asina maram oiraga miyamgi pungning wakhalgi anaba leibagi chang wangkhatle haina Dr. Santiblana phongdokre. Hojik state asida thokliba irang asina maram oiraga miyamda pungning wakhalgi anaba leibagi chang wangkhatle haina Jennings ki psychiatric department ki head
Professor K. Santiblana Phongdokre wafam asi Indian Psychiatric Society Manipur State Branch ki 15 suba sahi gi conference Menis Phaikon 2015 gi thorong mari leinana phongdokibani The Future of Psychiatric in a Changing World haiba hiramda pangthokiba thorom aduga mari leinana Professor K. Santiblana makha taraduna hai pangthokliba conference asigi maru oiba wakalondi psychiatric ki layeng pathap asi hauji amadi tungda karamba mayonda sangchingani haiba asida maru oina pangthokpani Manipur da natana malemgi oina yengmada pukning wakalgi anabagi sang asi nongmogi hengalakli maru oina hongliba anoba punchi mahing mahoksa gi khal kaitrakpa amadi mahoksa gi saphusing na pirakpa chaitheng na jingna maru oiri laina asigi matangda mari lainabasing na kokchung chinduna angamba thakta pangthoktuna lamdam asida thokliba irang asina chaitheng phangalaba miyamgi pukning wakalgi anabagi sang achichu nomogi wangkakli masi Manipur lengak amadi miyamna punna kuchamnaraga afaba lambida purokna honabagi tangai padaba lei haina Dr. Santiblana phongdoki to padi adu matungda khalaga kuki habdo kanara ko haibu adu shu khanbani wa adu wai ai koi christiani amaka shu kopi bisu leigini kuki sing da shu koi ki sengna haibani na koi na leiriba lama se na koi ginatte masinaga gilamni matuna ai koi naga gilamda leibani ai koi bisu chandi tuna leihanbiyo haina na koi sengna ayo aduga hana leiramba misingado na koi buti 1957 dagi hauna 1974 phawa kuki ki refugee relief haibase tapana Indian government na tharaktana lakmani matu kana na shu chaba nate maiti na cost chaba ha kare habra tribe chabdo paisa khara chaba kaujigi clerk singna onatraga secretary singna khara ai khoi bisu kitangdi BPO ne cha thakningai gi damakta haidana low kibudi leramba yai adubu naka kana na suma khoi gi adu ai khoi bisu khara biyo haina haijabudi karai su leramo leide chari bodu cooking ngantana chabani refugee na chabani aduna na khoi na state demand the way hairabudi na khoi gi cookie homeland demand the way abudi cookie refugee homeland hage hairadi hayo refugee ki homeland haina Indiana shabi bongam gane hairadi shabi shino na khoi refugee ni kana no na khoi gi marta ai khoi gi refugee ki relief chade habi shino to pho 마두디 마거이 그래 거의 그리 오늘 쭉 팔에 너 거의 받잖아 레요 아 거의 레미나 거니 하이거니 레퓨지네 하면 막 해두디 나시 잘로 하이로 해 거이나 인디언 거버먼트 나카다이다 탐비기니 인디언 거버먼트 나 거의 부디 레퓨지 릴리프 비라가 나거니 아도나 레퓨지 오이나 그라마 모온가 리해블레 또그더라